Ngasai office tagi PIBA masadu leitafam khangda leiribani. Meeting yauribadusu karino khangda. Ma hainakibagi matung inna yauda yadabagi yaurabani. Amuksu meeting tauringai manungduda mamana amuk phone tauduna karino khangdaba waduna ma ngasi numitsima leitafam khangdrabani. Adumakpu mahak panthadre meeting mafamdudagi thuna thogle. Aduga chatna pocketagi phone du lauthokduna driver da call tawrai. Hello sir. Tachauba, I thogle. Gari do ready lerm. Loibirabu sir. Mi kanam ta thoglaktabasida wa makadaran. Thank you bapamjai. Phani sir. Hairaga phone do fat thamnai. Driver do PIBAgi maching khangi aduna ma panthadre. Parking da khamduna leiriba gari do khonglei thuna sat thodoraktuna minister imogi quarter mamangduda khamduna second khara ngaire kuide. PIBA su sat thoglei aduga wam phau hairamda gari da fat ka khatle. Ngai hakti gari da tongliba ani do wama phau hainade. Driver duna mamangi front mirror dagi PIBAgi matau do amuk mukse yingjare. PIBA di kaisu thawa sade magi haibabo. Ngasai mamana mangonda phone da hairakpa wahai sing du ningsing laga tawfam khangda makhut ani do amuk paishinna maraibakda amuk tham tawduna leire. Tawriba matau do driver do ngahak tumin yenglambadagi amuk sa taplapna. Sir, yumlomda dum chatpigadabra. PIBA karino tawfam khangda leiriba do driver duna wa hanglakpaduda hairap yengle aduga taplapna khumle. Yumda dum chasi. Kitang thuna thaw. Driver do wa makha tadre thawriba gari do hanadagi speed khara hengatna thawre. Somdana sofa kaduda ayingbe lakliba nupi machadugi manakta famduna masadu wa hangba lipte. Ayingbe na Bema, nang sida lakpadi kanaga lagge. Lina ay talay. Ayingbe machana mafam matamgi matung ina lawriba saklon oiramgadaba fibam. Mama ama oibana mana munna khangi aduna machana nupi macha asida kari tawramgadagi haiduna masadu pangpada pakhatjabani aduna lakliba nupi duda wahang jat hanglami. Nang boy khoi bungoga khangnaba kayam kuirage. Li mama da haifet tamagengai aduga kuire. Class manara iro natraga chumna taminarakbro. Class ti manarakte. Mana base ani hele. Aduga aikhoi bungoga kamain khangnare ino. Mana ga noida ki hala iraba. Handake ayingbigi wahangduda li khara ngaklapna mugeng thore. Aduga makokto taplap hairaga khumle. Nate. Aige manabi amaga maga khangnarakpani. Adai aiga su khangnarakpani. Ado nangna sida leiraklisi phanadi kuire. Thengjilakpasida hayingana lakpana pharoidro nangbo. Yani ma yam thengbadi oidre ngaksum ngairage ai. Thengda oiragana ahidum chatkige. Ayingbe handamukti wahaidu tabada masadu khara makhaidi safabagum tawrame. Aduna shor asangba mahondoklaga taplap haire. Phare. Adudi ngahak ngairasi. Ngasai meeting ama leyena so hairambani. Asi hairamlaga ayingbido amuk tawfam khangda fuk hawgatuna thokre. Ayingbi thokraba matung limirak narak yenglaga mabukta yeplamba phone du lawthoktuna number amada text kana tharame. Ai ngaiba yabadi ngaire laktre hausipa. Meshna text reply tawre. Mamana di kai hai. Yumda kana di lerame. Mama khak lerame. Kashu ahenbadi haide masu. Aisu ka henba makti haidre. Adubu mama do aigi tawsida pakhatpadi phawre. Ai khangi. Chingnahan bayade. Yaring kai sakpham hong. Ma halakadaba matam khangdre. Thengbasu tamba ngamdre. Ado ai leikro haibra kamdawsige. Ngaiko. Pung mari khari henbada ngaire. 15 minutes mo giyengko. Aduda laktradi adum thoglo yare. Hoi, ai mawong. Hairaga text reply hange haiduna paktharaga phone duda kana metli. Adubo lina famliba sofa dugi hek mamangdagi nakna khonjel amana. Ai ngai biramise kai maramgino.
ꯍꯥꯏꯔꯒ ꯇꯦꯛꯁ ꯔꯤꯄ꯭ꯂꯥꯏꯗꯨ ꯐꯥꯎ ꯍꯦꯛ ꯏꯕ ꯂꯣꯏꯁꯤꯟꯕ ꯅꯪꯗ꯭ꯔꯦ ꯆꯪꯂꯛꯈꯤꯕ ꯃꯤꯗꯨ ꯎꯍꯧꯗꯕꯅ ꯈꯪꯍꯧꯗ ꯃꯥꯡꯗ ꯂꯦꯞꯂꯒ ꯈꯪꯍꯪ ꯍꯪꯂꯛꯄ ꯋꯥꯍꯪꯗꯨꯗ ꯃꯁꯥꯗꯨ ꯊꯀꯠꯄꯣꯏ ꯀꯩꯕꯣꯏ ꯈꯪꯄ꯭ꯔꯦ ꯈꯪꯂꯗꯨꯅ ꯄꯥꯏꯔꯝꯕ ꯐꯣꯟꯗꯨ ꯂꯩꯃꯥꯏꯗ ꯊꯥꯗꯈꯤ ꯑꯗꯨꯒ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯏꯃꯥ ꯄꯤꯕꯥ ꯌꯥꯝ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡꯗ ꯃꯆꯤꯟ ꯆꯤꯡꯂꯞ ꯅꯣꯛꯂꯒ ꯁꯣꯐꯥꯗꯨꯗ ꯇꯞꯅ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯁꯨꯛꯂꯞ ꯇꯧꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯛꯇꯨꯅ ꯀꯥꯛꯅ ꯍꯥꯏꯔꯛꯏ ꯐꯝꯁꯤ ꯂꯤ ꯄꯤꯕꯥꯗ ꯍꯥꯏꯔꯞ ꯌꯦꯡꯂꯝꯂꯒ ꯃꯈꯥꯗ ꯇꯥꯈꯤꯕ ꯐꯣꯟꯗꯨ ꯍꯥꯟꯅ ꯐꯠ ꯈꯨꯜꯂꯤ ꯑꯗꯨꯒ ꯁꯣꯐꯥꯗꯨꯗ ꯐꯝꯊꯩ ꯄꯤꯕꯥ ꯃꯥꯡꯗ ꯂꯩꯔꯤꯕ ꯁꯥꯏꯠ ꯇꯦꯕꯜꯗꯨꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯄꯒꯤ ꯁꯦꯕꯥ ꯑꯝꯇ ꯐꯪꯗ꯭ꯔꯤ ꯃꯥꯜꯂꯤ ꯌꯥꯔꯅꯤ ꯑꯩꯅ ꯏꯃꯥꯗ ꯇꯧꯍꯟ ꯋꯥ ꯍꯥꯏꯒꯗꯧꯗꯨ ꯂꯣꯏꯕ ꯅꯪꯗꯦ ꯂꯩꯊꯣꯛꯂꯒ ꯐꯠ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯃꯃꯥꯕꯨ ꯀꯧꯔꯛꯏ ꯏꯃꯥ ꯏꯃꯥ ꯑꯩ ꯂꯥꯛꯑꯦ ꯑꯌꯤꯡꯕꯤ ꯉꯁꯥꯏꯗꯒꯤ ꯃꯁꯥꯗꯨ ꯄꯥꯈꯠꯄ ꯊꯨꯀꯠꯄꯒ ꯂꯣꯏꯅꯅ ꯇꯧꯐꯝ ꯈꯪꯗ ꯃꯆꯥ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯆꯥꯅ ꯀꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯞ ꯂꯥꯛꯏ ꯑꯌꯤꯡꯕꯤ ꯄꯥꯈꯠꯄꯁꯤꯡꯗꯨ ꯐꯥꯊꯔꯒ ꯅꯪ ꯂꯥꯛꯂꯕ꯭ꯔꯣ ꯏꯕꯦꯝꯃꯁꯦ ꯉꯁꯥꯏꯗꯒꯤ ꯅꯪ ꯎꯅꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯔꯝꯂꯤꯕꯅꯤ ꯄꯤꯕꯥ ꯃꯃꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯇꯞꯂꯞ ꯍꯥꯏꯔꯛꯏ ꯃꯤ ꯂꯥꯛꯄꯒꯤ ꯁꯦꯕꯥꯁꯦ ꯀꯩꯝꯇ ꯐꯪꯍꯟꯗ꯭ꯔꯤ ꯃꯥꯜꯂꯤ ꯏꯍꯦ ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯔꯨꯔꯦ ꯅꯪ ꯂꯥꯛꯄꯒꯤ ꯇꯥꯏꯃꯤꯡꯗꯣ ꯈꯪꯗꯕꯗꯨꯗ ꯏꯕꯦꯝꯃꯁꯤ ꯊꯦꯡꯖꯤꯜꯂꯛꯄꯁꯤꯒ ꯋꯥꯔꯤ ꯁꯥꯔꯝꯃꯨ ꯏꯃꯥ ꯆꯥ ꯁꯦꯝꯃꯒꯤ ꯍꯥꯏꯔꯝꯂꯒ ꯑꯌꯤꯡꯕꯤꯗꯨ ꯊꯣꯛꯈ꯭ꯔꯦ ꯄꯤꯕꯥ ꯉꯁꯤ ꯃꯃꯥꯒꯤ ꯃꯇꯧ ꯃꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯀꯔꯤ ꯐꯥꯎꯏ ꯀꯔꯤ ꯈꯜꯂꯤ ꯃꯥ ꯆꯞ ꯆꯥꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯉꯁꯤ ꯃꯥꯅ ꯃꯃꯥꯗ ꯎꯠꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤ ꯂꯥꯜꯂꯤ ꯍꯥꯏꯕ ꯃꯥ ꯈꯪꯏ ꯑꯗꯨꯕꯨ ꯍꯥꯏꯈꯤꯕꯗꯨꯅꯤ ꯄꯤꯕꯥꯁꯤ ꯃꯐꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔ ꯕꯤꯍꯦꯕꯤꯌꯔ ꯇꯣꯏꯅ ꯆꯦꯟꯖ ꯇꯧꯏ ꯍꯥꯏꯅ ꯃꯗꯨꯃꯛꯅꯤ ꯍꯧꯖꯤꯛ ꯃꯥꯅ ꯂꯥꯛꯂꯤꯕ ꯃꯤꯗꯣ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯅ ꯃꯃꯥꯗ ꯎꯠꯂꯤꯕ ꯃꯑꯣꯡꯁꯦ ꯑꯗꯨꯃꯛꯄꯨ ꯃꯥ ꯊꯃꯣꯏꯗꯗꯤ ꯃꯥ ꯃꯃꯥꯕꯨ ꯆꯦꯠꯅ ꯂꯥꯠꯆꯩ ꯑꯁꯤꯅ ꯅꯥꯀꯜ ꯑꯃꯗ ꯊꯝꯈ꯭ꯔꯒ ꯄꯤꯕꯥ ꯂꯥꯛꯂꯤꯕ ꯃꯤꯗꯨꯗ ꯑꯦꯇꯦꯟꯁꯟ ꯄꯤꯅꯕ ꯑꯃꯨꯛ ꯍꯣꯠꯅꯔꯛꯏ ꯄꯣꯀꯦꯠꯇꯒꯤ ꯒꯣꯜ ꯐ꯭ꯂꯦꯛ ꯕꯣꯛꯁꯇꯨꯃ ꯂꯧꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯆꯩ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯃꯈꯨꯠ ꯈꯨꯠꯁꯥ ꯑꯅꯤꯒꯤ ꯀꯥꯔꯛꯇ ꯆꯞꯂꯒ ꯃꯆꯩꯗꯨ ꯆꯤꯟꯕꯥꯜꯗ ꯊꯝꯗꯨꯅ ꯃꯩ ꯆꯝꯈꯠꯂꯤ ꯄꯤꯕꯥ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗ ꯃꯥꯅ ꯌꯨꯝꯁꯤꯗꯒꯤ ꯍꯦꯛ ꯈꯣꯡ ꯊꯥꯡꯗꯣꯔꯛꯄꯗꯒꯤ ꯊꯦꯡꯅꯔꯛꯂꯤꯕ ꯊꯧꯗꯣꯛꯇꯨꯅ ꯃꯁꯥꯗ ꯇꯧꯐꯝ ꯈꯪꯗꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯋꯥꯈꯜꯅ ꯄꯨꯕ ꯉꯝꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯗ꯭ꯔꯤ ꯑꯗꯨꯕꯨ ꯈꯜꯂꯤ ꯑꯃꯨꯛꯁꯨ ꯂꯤꯅ ꯉꯁꯤ ꯈꯪꯍꯧꯗ ꯃꯥꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯈꯟꯅ ꯆꯤꯟꯕꯥꯜꯗ ꯊꯝꯂꯤꯕ ꯆꯨꯔꯨꯞꯇꯨ ꯃꯈꯨꯠ ꯌꯦꯠꯀꯤ ꯈꯨꯗꯣꯝꯕꯤꯒ ꯈꯨꯌꯥꯏꯒꯅ ꯆꯞꯂꯒ ꯁꯣꯔ ꯈꯔ ꯆꯥꯎꯔꯞ ꯑꯃꯨꯛꯇꯪ ꯆꯤꯡꯏ ꯑꯗꯨꯒ ꯐꯝꯂꯤꯕ ꯁꯣꯐꯥꯗꯨꯗ ꯃꯀꯣꯛꯇꯨ ꯉꯥꯊꯔꯞ ꯇꯧꯅ ꯂꯩꯔꯒ ꯃꯤꯀꯨꯞ ꯑꯃꯈꯛ ꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯤ ꯑꯗꯨꯒ ꯅꯥꯇꯣꯟꯒ ꯄꯥꯟꯅꯅ ꯆꯤꯟꯕꯥꯜꯗꯒꯤ ꯊꯥꯗꯣꯔꯛꯏ ꯃꯆꯨ ꯅꯥꯏꯗꯕ ꯋꯥꯎ ꯊꯥꯡꯅꯕ ꯑꯄꯥꯏꯕ ꯂꯩꯆꯤꯜꯒꯨꯝ ꯆꯨꯔꯨꯞꯇꯨꯒꯤ ꯃꯩꯈꯨꯁꯤꯡꯗꯨ ꯇꯞꯅ ꯌꯥꯝ ꯋꯥꯅ ꯊꯥꯗꯣꯔꯛꯏ ꯉꯁꯤ ꯄꯤꯕꯥꯅ ꯌꯨꯝꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯇꯧꯔꯤꯕ ꯃꯇꯧꯁꯤꯡꯗꯨ ꯂꯤꯒꯤ ꯃꯃꯥꯡꯗ ꯉꯥꯛꯇꯅꯤ ꯃꯥ ꯂꯣꯏꯅ ꯎꯔꯤꯕꯅꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯃꯥ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯥ ꯋꯥ ꯍꯥꯏꯕ ꯉꯝꯗꯦ ꯇꯨꯃꯤꯟ ꯂꯩ ꯇꯨꯃꯤꯟ ꯌꯦꯡꯏ ꯈꯪꯖꯤꯜꯂꯤ ꯄꯤꯕꯥꯒꯤ ꯃꯇꯧꯁꯤꯡꯗꯨ ꯄꯤꯕꯥ ꯆꯨꯔꯨꯞꯇꯨ ꯑꯃꯨꯛ ꯃꯨꯊꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯁꯥꯗꯣ ꯑꯃꯨꯛ ꯆꯨꯝꯅ ꯐꯝꯂꯛꯇꯨꯅ ꯂꯤꯗ ꯌꯦꯡꯂꯛꯏ ꯉꯁꯤꯅ ꯑꯃꯨꯛ ꯑꯩꯒꯤꯗ ꯂꯥꯛꯄꯁꯤ ꯅꯪ ꯇꯥꯔ ꯃꯥꯜꯂꯤ ꯂꯤ ꯉꯛꯅ ꯄꯤꯕꯥꯗ ꯌꯦꯡꯂꯛꯏ ꯍꯥꯏꯕꯗꯤ ꯅꯪ ꯈꯛ ꯅꯠꯇꯦ ꯑꯩꯒꯤꯗ ꯂꯥꯛꯄ ꯃꯤꯁꯦ ꯑꯩꯅ ꯂꯥꯛꯄꯒꯤ ꯃꯔꯝꯗꯤ ꯅꯪ ꯈꯪꯂꯕ꯭ꯔꯣ ꯂꯩꯔꯝꯒꯅꯤ ꯅꯪꯒꯤꯁꯨ ꯃꯔꯝ ꯑꯃꯗꯤ ꯑꯗꯨꯕꯨ ꯑꯩ ꯈꯪꯕ ꯄꯥꯝꯗꯦ ꯈꯪꯗꯕ ꯌꯥꯗꯦ ꯈꯪꯍꯟꯒꯦ ꯍꯥꯏꯅꯁꯨ ꯂꯥꯛꯄꯅꯤ ꯃꯁꯦ ꯑꯩꯒꯤ ꯌꯨꯝꯅꯤ ꯑꯩ ꯈꯪꯏ ꯑꯩ ꯑꯇꯤꯊꯤꯅꯤ ꯍꯥꯏꯕꯁꯨ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥ ꯇꯥꯗꯕꯗꯤ ꯌꯥꯔꯣꯏ ꯑꯩꯉꯣꯟꯗ ꯌꯦꯛꯅꯕ ꯊꯝꯒꯅꯨ ꯑꯩ ꯌꯦꯛꯅꯕ ꯄꯥꯝꯗꯦ ꯌꯦꯛꯅꯕ ꯊꯝꯕꯁꯦ ꯅꯪꯅꯅꯤ ꯀꯅꯥꯃꯠꯇꯅ ꯅꯪꯒꯤ ꯅꯐꯝꯗ ꯌꯦꯛꯅꯕ ꯊꯝꯈꯤꯕ ꯂꯩꯇꯦ ꯅꯪ ꯈꯛꯇꯃꯛꯅ ꯌꯦꯛꯅꯕ ꯊꯝꯂꯒ ꯃꯤꯕꯨ ꯐꯠꯇꯅ ꯎꯈꯤꯕꯅꯤ ꯇꯥꯟꯖꯥꯗꯨꯗ ꯃꯃꯥ ꯑꯌꯤꯡꯕꯤ ꯆꯥ ꯄꯨꯗꯨꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯆꯥꯒꯤ ꯇ꯭ꯔꯦꯗꯨ ꯁꯥꯏꯠ ꯇꯦꯕꯜ ꯃꯊꯛꯇ ꯊꯅꯝꯂꯒ ꯃꯥꯁꯨ ꯇꯞꯅ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯆꯥ ꯀꯞꯇꯨꯃ ꯂꯧꯊꯗꯨꯅ ꯂꯤꯗ ꯄꯤꯔꯛꯏ ꯁꯦ ꯆꯥ ꯊꯛꯁꯤ ꯂꯤ ꯆꯥꯗꯨ ꯂꯧꯔꯒ ꯌꯥꯅꯤꯃ ꯂꯤ ꯃꯃꯥꯅ ꯀꯥꯗꯨꯗ ꯐꯝꯂꯒ ꯂꯩꯕꯗꯣ ꯃꯈꯥ ꯇꯥꯕ ꯋꯥꯔꯤꯗꯣ ꯍꯧꯗꯣꯛꯄ ꯉꯝꯗ ꯂꯩꯔꯦ ꯑꯗꯨꯒ ꯃꯆꯤꯟꯕꯥꯜꯗꯨꯁꯨ ꯆꯞꯁꯤꯟꯅꯔꯒ ꯄꯤꯕꯥꯗ ꯍꯥꯏꯔꯞ ꯌꯦꯡꯂꯛꯏ ꯄꯤꯕꯥ ꯑꯁꯤꯡꯕ ꯃꯤꯅꯤ ꯑꯗꯨꯅ ꯂꯤꯒꯤ ꯃꯇꯧꯗꯨ ꯎꯔꯗꯨꯅ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯤ ꯏꯃꯥ ꯀꯩꯗꯧꯔꯦ ꯏꯔꯨꯖꯅꯕ ꯏꯁꯤꯡ ꯑꯁꯥꯕ ꯈꯤꯇꯪ ꯊꯥꯡꯒꯠꯄꯤꯌꯨ ꯉꯁꯤꯗꯤ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯇꯦ
Hoi hoi. Hairamlaga thokre ayingbi hek thokhibaga li wadu makha tage haiduna ya ka thorakpani adubu pibana cha thaksi hairaga masu cha du lokhatuna yaum amathai li su makha tadre table dagi cha du lokhatle aduga masu amuktang chingi Lina maga muktang wari sanahani li gi wadu da piba thaklam bacha do khanga hare li makha adum tare tapna thakbi sigi maramgi damal aishu shida lakningdi piba cha cup to table da tapna thamlaga famlambadagi tapna hogale aduga aina ngasai haigibaduni nang laklibagi maram aina khangba pamde haidun maramdugi lakpoirade ai matam leitri waru yade ai kharasu sokthari ngasidi tandrasu chatni ngasi aina laise aigi oijaba ama fangnaba aigi kanabagi lakpasanati China masing khangda piramlaga China dugi kokpa ngamlaroidaba dakfamdugi koknaba minung sidu khaklawba lakpani piba du ngasaidagi masada tension amaga loinana lakpani adubu ma yariba makai fathaduna taptharaga leirambani handakti legi wahai singsida ma taptharaga leiba ngamlaktre aduna maso sakfamdu khajik honglaga khonjel hora ai kanagi mafamdesu China bikhiblate kokpa ngamlaroidaba dakfamsu aina dahan kiblate ira leitaba tumina WakhaL leitana leijaraba aigi nakta noina hek hek laaga aigi WakhaL gi achikpase hek thugai se kaigino ai kai to haibano noina penaba ai kai to haibano ba nangondagi kari so hinba pamti magi awaba magi China koknaba nang mabu lobala piba asawbado sum helai wahaidu tabada tofam khangdre akhaba mityenga loinana leida yenglei lawr ai mabu lokshil ai yumda magi leifam leiti lamchat naidabi magi mafam aigi yumsida leiti mayum palubi mawamabu aigi yumsida aigi icham chamjabi imagi seba tawhanbagi aina mabu yumda pushingadaba nate wahaidu tabada li khanglaw lawre piba hairaga li soru tanik tanik holaga makhut yetu thangatuna lepo haibagi ingit tawre henmale nang yamne henmale haibasida lep madugi wadu tagi haiduna ilakpa nate adugi wahaidu dagi makhadarkan aina nangi mangda leplingai aigi na kungsida wahaido makhadagi khalade aibu phadde haigan li ngasaidagi pibana utlakliba mawung matawdu sauninglabaso tumin leishinduna khangduna lakpani adubu ka henba thawong mi ushitaba mawung mataw shum helakpasina leshu tumin leiba ngamlaktraduna famlambadagi fingna hogatuna pibada onsinduna pendaba amaga loinana asawbagi saktamda khonjel kalap haire hoi nangsu nangi ijat amagi makhada leiri haiba ai khang aduga masu magi ijat kidamak mirot oi nungsi kiba thamoi amana khangpham thokpa China du khangrabadi khangbagi limit loi nangi mai thongda minuk adumak tamba ngamba oyuko haina hairamlaga li pibada hana faw yenglamda sahom naina kadudagi thokre piba li thokraba matong masu WakhaL puba ngamdraduna leplambadagi masa khangda leimaida fatfam thare makhut khutsa animak makokta haptuna tumin leimaida fam thare mitlududasu tanik tanik laba pigi ira kaya omkhatle matam kuina ikang thokluba thamoigi leikang lada asit awantha matamgi nonglei nungshit puba irik chawraba nongli kaya chutharakpagum puba ngamdaba potlumna hena maichak piraklabada marik chawba pigi ira kaya khazai thakta chentharakle solai machinda sutapna tanik laba khonjelna sonthangnana nungshikibani nangdabu kanjakibani WakhaLsina oiningkibani aigita oiramle nangdi thamoigi iyai thakki kongko natawdo mitmangsida ura phau ayaude nangse aigine aina pangal thoknaba WakhaL gi awaba kaya thamoigi nungshiba mabu sambal oina leikre aigi awabasina nangi minuk uraga aigi kairaba thamoise penthokpa tamlakkibani ngasiba adubu mashigi tayonabada nangi minuk ubagi mahut nangi pirangtana imangda utlabada maichak puba thamoise mashingi lilibani ai kaidaw haibana ai pangal thoktre thawna yaudre
Hairaga PIBA hena makhol thokna kablai. Somdana rentani. Jolly ngasai PIBA gi office tagi halaba matong tawfam khangda thamoi pena kapchaduna bathroom manungduda tumina thonglon sillaga shower de ising thadoklaga masa pumba chothaladuna maichak puba ngamdraba wakhaldo kharamakhai ingthaba ngamnaba haiduna tumin tasinduna famlaga leiri. Amuk sutari hanjin PIBA na hairakiba wahai singdo. Aibu pududa chalo. Ai ngam. Aibu nungsiba ngamoi hairasu. Ai yumdugi minai oina leirasu leijaki. Aigi yumda minai gi darkar leite. Imana aigi watana bahonabir. Aduga minai oigira micham oigira. Aigi yumda nupi haibasi thamba yade. Jolly midlu ira chena. Maramdi. PIBA pakhe khumlakte ngahak tumin le aduga taplapna. Ai pakhang. Ai maulo bangam. Taba ngamdaba wahai singduna nakongduda hanjin sonthangna taraklaba khangba ngamdraduna Jolly makut khutcha aniduna manakong mensinduna kapna yare to ai taba pamje ai kemta pamje mane aina lanbane thamoi singna nungsiruba aina lanbane aina lanba Hairaga Jolly khonjel thokna hena kaplakle kappa henmanbadagi masadu sontharakle bathroom lomdagi laurakhiba makholdo tanaduna famungda phone wari saraga leiramba Mishna do phone hundoklamlaga fuk hogatuna chele sengna Mishna de ngasi Jolly na PIBA gi manakta chatlui haibasi khangba nate Jolly na su khanghandre maramde khanghalurasu hairurasu karimta kana balaitre aduna ma awaba singdo mathanta khangjinaba hotnarakpani aduna ngasai makhai Jolly na bathroom da changkhibado chumna iruluzabagi changkhribani khanna Mishna di kaisu khanjiludabani adubu oiramliba mataududa Mishna du pakhatna chensinduna Jolly bu chena konsanbire koina ising chotlubagi masado ingbana loiramle aduna Mishna amak hogatlaga thaduna thamliba shower du fat muthatli aduga Jolly bu konbiduna kaidorgena hayo kaidorge khanjilanu do ikhoisu nangina tawsi yengba ngamtre khalanu kaidorge Jolly makhol thokna kablai Mishna Jolly gi makokta nanbiduna pap pugani ma soidana papti pugani Mishna I am war Hairaga Jolly do phajinba themjinba ngamda kapthorakle Mishna su tawfam khangda Jolly bu hena chetna konbiduna adumak leire masu Jolly gi matau yengba ngamdraduna tumin mitlu pirang sinthaze adubu ma utti uthoktre Jolly bu themjinbiraga achotpa masado kuina sum leitharadi phararoi haiduna bathroom dudagi themlaga puthorakle aduga achotpa masado ningthina teithokpiraba matung phamungda pukhatuna Mishna gi tampakta mon khangduna hifallaga tumina pothaduna thame somda Robert maso magi thabak loiraba matung yumlomda halakpani adubu guest room da PIBA na oiramliba phibamduda changsinduna PIBA kaidorge mi kaino nang sumai lermi sibo hairaga imunglomda muk onsilaga ima tabro kai lege amuk sa PIBA da onsilaga ima leikhidabraba si kaidorge hayusi PIBA khumlaktre tumina maicha khangna leirambadagi ira chelaba mitlu anina wahaitana yomlaba mityengi arthana Robert ta khajigengle khanghauda Robert ta chena konsile Robert su PIBA bo konsen biduna si khanjingan nanga do main sum tawraga mai leini imagi babagi amadi aigi khal nanga khoise nungsidabro PIBA Robert ki mathadagi thoglaaga bai haise nungsibra kaino bai nangna hanglibo hangsibo Imanaso, aibo sakimatik nukshibi. Babanaso aibo machada na luna khanbi haiba. Ai luina khan. Adu ngasidi hangge aishu nangonda. Nang aibo nukshibra bai. Hai, aibo nukshibra. Robert su PIBA gi nakal oirap lemai da fatfam thaki.
ꯅꯪꯒꯤ ꯄꯥꯎꯈꯨꯝꯁꯦ ꯄꯤꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯑꯩꯅ ꯑꯍꯥꯟꯕ ꯍꯪꯈꯤꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯍꯥꯟꯅ ꯄꯤꯌꯨ. ꯍꯥꯏꯌꯨ. ꯅꯪ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨ. ꯄꯤꯕꯥ ꯄꯥꯎꯈꯨꯝꯗꯨ ꯄꯥꯛ ꯍꯦꯛꯇ ꯄꯤꯔꯛꯇꯦ. ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ. ꯑꯗꯨꯒ ꯇꯥꯔꯛꯀꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯄꯤꯔꯥꯡꯁꯤꯡꯗꯨ ꯃꯈꯨꯠ ꯈꯨꯕꯤꯒ ꯈꯨꯗꯣꯝꯕꯤꯒꯅ ꯃꯤꯠꯂꯨ ꯑꯅꯤꯗ ꯅꯝꯁꯤꯜꯂꯒ ꯃꯥꯡꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯑꯃꯨꯛꯁꯨ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯈꯞꯂꯒ ꯁꯣꯔꯗꯣ ꯑꯃꯨꯛꯇꯪ ꯍꯣꯟꯇꯣꯛꯏ. ꯑꯗꯨꯒ ꯍꯩꯅꯤꯡꯗꯕ ꯈꯣꯟꯖꯦꯜꯗ ꯂꯤ ꯌꯨꯝꯗ ꯂꯥꯛꯑꯝꯃꯤ. ꯔꯣꯕꯔꯠ ꯋꯥꯍꯩꯗꯨꯗ ꯄꯤꯕꯥꯗ ꯌꯦꯡꯂꯛꯏ. ꯑꯗꯨꯕꯨ ꯉꯛꯄꯃꯛꯇꯤ ꯐꯥꯎꯔꯝꯗꯦ. ꯃꯔꯝꯗꯤ ꯂꯤ ꯌꯨꯝꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯥ ꯈꯪꯏ. ꯑꯗꯨꯃꯛꯄꯨ ꯄꯤꯕꯥꯒꯤ ꯃꯇꯧ ꯍꯥꯟꯅꯗꯒꯤ ꯌꯥꯝꯅ ꯆꯦꯟꯖ ꯇꯧꯔꯕ ꯃꯔꯝꯅ ꯍꯧꯖꯤꯛ ꯑꯣꯏꯔꯝꯂꯤꯕ ꯄꯤꯕꯥꯒꯤ ꯐꯤꯚꯝ ꯑꯁꯤ ꯑꯁꯨꯝꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯃꯥ ꯊꯥꯖꯔꯨꯗꯦ. ꯑꯗꯨꯕꯨ ꯃꯥ ꯃꯈꯥ ꯇꯥꯗ꯭ꯔꯦ. ꯇꯨꯃꯤꯟꯅ ꯋꯥ ꯉꯥꯡꯗ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ. ꯑꯅꯤꯗꯨ ꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯃꯥ ꯑꯌꯦꯡꯕꯤꯗꯨ ꯆꯪꯂꯛꯏ. ꯑꯗꯨꯒ ꯃꯆꯥ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯃꯥꯁꯨ ꯋꯥ ꯉꯥꯡꯐꯝ ꯈꯪꯗ꯭ꯔꯦ. ꯇꯨꯃꯤꯟꯅ ꯆꯪꯁꯤꯟꯗꯨꯅ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ. ꯑꯗꯨꯒ ꯔꯣꯕꯔꯠꯇ ꯑꯣꯟꯁꯤꯟꯗꯨꯅ ꯅꯪ ꯂꯥꯛꯑꯕ꯭ꯔꯣ? ꯉꯁꯤ ꯊꯦꯡꯂꯛꯂꯤꯁꯦ ꯃꯇꯨꯡ ꯊꯦꯡꯂꯛꯀꯅꯨꯀꯣ. ꯍꯣꯏ ꯏꯃꯥ, ꯈꯔ ꯊꯦꯡꯈ꯭ꯔꯦ ꯉꯁꯤꯗꯤ. ꯑꯌꯤꯡꯕꯤ ꯄꯤꯕꯥꯗ ꯍꯥꯏꯔꯞ ꯌꯦꯡꯂꯝꯃꯤ. ꯑꯗꯨꯒ ꯔꯣꯕꯔꯠꯇ ꯃꯈꯥ ꯇꯥꯔꯛꯏ. ꯏꯃꯥ ꯂꯩꯇꯥꯐꯝ ꯈꯪꯗꯦꯅꯦ. ꯅꯪꯒꯤꯗꯤ ꯑꯔꯥꯏꯕꯅꯤ. ꯏꯕꯨꯡꯉꯣꯒꯤ ꯃꯇꯧꯁꯦ ꯏꯃꯥ ꯄꯨꯛꯅꯤꯡ ꯂꯩꯇꯥꯗꯦ. ꯉꯁꯤ ꯈꯛꯁꯨ ꯅꯠꯇꯦ, ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯦ ꯊꯧꯑꯣꯡ ꯃꯥꯟꯅꯗꯦ ꯍꯥꯏꯕꯗꯅꯤ. ꯑꯗꯨꯃꯛꯄꯨ ꯊꯧꯁꯤꯜ ꯃꯥꯟꯅꯩ. ꯍꯥꯏꯔꯒ ꯃꯃꯥꯗꯨ ꯐꯝꯂꯝꯕꯗꯒꯤ ꯂꯦꯞꯈꯠꯇꯨꯅ ꯑꯃꯨꯛ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯃꯈꯥ ꯇꯥꯔꯛꯏ. ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤ ꯃꯈꯣꯏ ꯑꯅꯤꯃꯛꯇ ꯑꯣꯏꯔꯕꯁꯨ ꯄꯤꯕꯥꯗꯅꯤ. ꯍꯧꯈꯤꯕ ꯃꯇꯝꯗ ꯑꯩꯅ ꯅꯣꯏꯒꯤ ꯋꯥ ꯑꯃꯗꯤ ꯅꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥ ꯀꯌꯥ ꯇꯥꯗꯨꯅ ꯂꯥꯛꯂꯤ. ꯑꯗꯨꯕꯨ ꯑꯩ ꯉꯁꯤꯗꯤ ꯇꯥꯕ ꯈꯪꯕꯒꯤ ꯃꯇꯝ ꯂꯩꯇ꯭ꯔꯦ. ꯑꯗꯨꯅ ꯍꯣꯔꯦꯟ ꯅꯄꯥꯕꯨꯡ ꯂꯥꯛꯑꯒ ꯅꯪꯒꯤ ꯋꯥ ꯉꯁꯤꯃꯛ ꯂꯣꯏꯁꯤꯟꯒꯅꯤ. ꯑꯗꯨꯒ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯅꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯕ ꯃꯤꯗꯣ ꯅꯆꯤꯟ ꯅꯅꯥꯎ ꯎꯅꯕ ꯆꯠꯀꯗꯕꯅꯤ. ꯃꯇꯨꯡ ꯇꯥꯕ ꯏꯃꯨꯡꯁꯤꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯊꯣꯛꯅꯕꯒꯤ ꯂꯝꯕꯤ ꯑꯃꯨꯛ ꯍꯟꯅ ꯄꯤꯗꯅꯕ ꯅꯁꯥꯅ ꯃꯨꯟꯅ ꯈꯜꯂꯨ. ꯅꯄꯥꯕꯨꯡꯒꯤ ꯏꯖꯠ ꯌꯦꯡꯂꯒ ꯅꯪꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯒꯤ ꯂꯤꯂꯥꯗ ꯑꯩꯁꯨ ꯁꯔꯨꯛ ꯌꯥꯔꯤꯗꯅ. ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯁꯨ ꯅꯈꯣꯏꯅ ꯌꯥꯐꯝ ꯊꯣꯛꯏ. ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯏꯃꯥ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ.